ngase phong tongan tongan manipuri se phong singdagi amasum thokiba thodo wathok singdagi maruabi I pauk sing khonga saraga manipur top channel gi maike digi mem na thamji ahanbada sanaleba poksi de phong maruiba paukran mem na thamjige kuki furup ki ahanbu oina khul yangkhai na popi pambi thadana bu warep lokre khulakta drug yon ma thingna na bi ihau sagat piu chief minister ngamkhai lan chilak popi thabasung lenga na thingbiu bilesif Lengak na lamdam masida mayay kabachinja muthanabigi pandam sangsilagriba war on drug campaign asibu tuwan ba furup sing na sagot na ragliba sigi saru amoina ngasi sukuki furup ki ahan boina cycle gi kulgyang khaina campaign asibu sagot tuna popi thadana bu warep nakre cycle AC gi manung sana leiba kulgyang khai gi ningthau sing gi oiba mi pham ama ngarang cycle gamkai de leiba kuki NP gi office ta lub asigi president saimang Lufon mayay tangbal lauraga pangthok tuna war on drug campaign asi sagot na bu warep na khibani hari warep sing asi yawa memorandum amang asi kuki NP gi president chief minister da khusina ki chief minister secretary ta pangthok ki ba thoram maduda cycle AC gi MLA kimnio hangsing su sarga ki chief minister da pisin ki ba resolution ko gi adugi matungina Cycle A sida popi thabagi thabak satharibasi khudakta leptuna lainga ki war on drug campaign mapung fana sagotpa popi thabana sinpham oiramba khunja sing asigi atopa sinpham ama simbiba loinana kanaguma miyoi natragana kanglup amana resolution asibu thausadana cycle gi area da popi pambi thabagi thabak satharabadi maduda mari leinaba authority na lakholakpa law gi action sing da koki NP na thaudang amata pudaba hapu gopam sing yauri Kulgi ning thau sing adugi maike digi chief minister da memorandum ama pisinki hairiba memorandum asida Cycle AC gi oina veterinary hospital ama thambinaba amasu ministerium sabibena singba wafam kaya yauri thoramadu da wangang la dunu chief minister nung thomam beren hai khongjai furuki isini naw singna lenga ki war on drug campaign asibu ahan boina sagol pirakpa si yamna nongai phawi masi punama si Cycle AC gi MLA kimnio hangsing gi asabu khona zamani MLA sigi lising makhara cycle gi yamlaba khuliyang khai gi ningthau singna masana yana popi thabagi miyokta leblakpa silamdam sigi oina yamna lebu phabane sigumba miyambu wakal tahanuna afabal lambida purakna ba honariba koki NP gi thawong sibu su thakataba ngamde popi thadana bu warep loraba khulsing sigi miyam gi tama senthok lambi ningthina lehnana ba horticulture minister ga tanaraga paikhatpham thokpa thabak sing paikhalagani lam sing aduga sanaba mahimarong thanaba o amadi yena singwa loinabagi thausil kya su mari lenaba minister singa tanaraga silagani hainasu paus na phongdorakli amarom danamo ngamkai lanchilalaga popi thaba sing lenga na thingbiu bilesi Sandel district ki marung sanbe Indo memar ngamkai paring da memar singna Manipur gi ngamkai lanchilalaga popi pambi thabagi thabak satharagli basi lenga na miyeng sang biduna thingbiu haina Sajik tampak ADC ki members oriba Longza village ki chief Khuflen chief minister and Beren gi puning singkhre chief minister na su Manipur drug pushilak liba sigi lambi khangduna ba drone service ta ba hore hena phungdokre chief minister secretariat ki darbar hol pangto ki ba Sandel amasum Tenopal district ki chief singam su Mahairoi lup singi lusing bising na makhoi gi area da popi pambi tharoyam su Mayay kaba drug laitaba lamdam amo henna balenga na sangchilibu war on drug ta sagot pu utpagi thoram da wafam si chief minister nongthumbam berena phungdokibani India masu memar ngamkhai paringda memari sing sangchilaka popi pambi thai haibisi lenga na taraina lawde lenga ki maiki digi su drone service athaduna lamdam asida drug pushilakli basing na sigi lambi khangdokna ba thabak lokhat paukre ngamkhai gi lamdam da drug lalon basing lanthok lansin tawba thengnana bagidama police outpost yauna anawba police station taraga mari memar ga taina ba ngamkhai paring da hangdokna ba thorang tawre masida natana mayai ka ba drug puthok pusin tawba dam sum logi wang ba mi lanthok lansin tawbuna singwa sa thariba vulnerables oi mafam sing da sawrakna kilometer samarom border fencing tawna ba center na ayaba pirakle hairi haina su paus na phungdurakli atopa form madana Manipur kumza English singa kunga mathoi dagi na kunga nithoi da puna gari lising kuntra ga nipan ga sahum ga humfu ga taruk hengalaki hoki bisai tarada Manipur gari la ohum ga lising tara ga mari ga sama ga maudra ga nithoi hengalaki
COVID-19 मरम ओइदुन हौखिबा सही अनि असिदा मौसागी पुनसिदा अकायबा पीदुना मालेमगी सिटमिलोन अकनबा सफु पीरबसु मणिपुर गी ओइनदि कुमजा इंग्लिश सिंगनिगा कुनगा मथुइदगिन कुनगनिथुइदा गाड़ी अनौबा लैबगी रजिस्ट्रेशन लिसिंग कुंथ्रागा निपानगा सहुमगो हुमफुगा तरुक तौरक्तुना स्टेट असिदा हौजिक फावदा रजिस्टर तौदुना लैरिबा गाड़ी मसिंग असि पुन्ना लाख मरिगा लिसिंग यांखै तरुका सात्रेका कुंथ्रागा निपान यौख्रे मणिपुर लेंगाकी ट्रांसपोर्ट डिपार्टमेंट की फंग ऑफिशियल रिपोर्ट अमगी मतुंगिना मणिपुर रजिस्टर तौदुना लैरिबा असि गाड़ी मखल कुंथ्रागा मंगानी मसिगी मनुंगदा एडाप्टेड vehicle तारु एग्रीकल्चरल ट्रैक्टर लिसिंग अमगा समीगा तरागा मंगा एम्बुलेंस अनिगा तरागा मरी आर्टिकुलेटेड vehicles अनि बुलडोजर तरागा मंगा बस लिसिंग अमगा समीगा कुंथ्रागा तारु ट्रेलर मरी कंस्ट्रक्शन इक्विपमेंट्स vehicles सहुंगा कुंथ्रागा मथोय अमसुम ट्रांस माउंटेन्स vehicles यांखैगा तारु डंपर सामगा हुमफुगा मपन आर्ट मूविंग इक्विपमेंट्स अनि पानगा निफुगा मरी ई रिक्शो समनिगा कुनगा निपान एक्सकावेटर सामगा निफुगा मथोय फायर फाइटिंग vehicle तरागा निथोय फोकलिफ्ट मंगा गुड्स कैरियर ट्रक लिसिंग तरागा निपान सुमनगी यांखै मैक्सी कैफ लिसिंग अमगा सनिपान गोमफुने मसिदसु नतना स्कूटर लाख लिसिंग यांखै मपनगा समापनगा मार्फुगा तरेट स्कूटर विथ साइड कार कुन मोबाइल यूनिट निपान मोपेड लिसिंग कुंथ्रा तरुका सनिगा निफुगा तरेट मोटर कैब लिसिंग अनिगा सत्रेका मौद्रगा मंगा मोटर कार लाख अमगा लिसिंग तरागा मरिगा सामगा मौद्रा मोटोराइज साइकिल्स हुमफुगा तरुक अमदी बस यांखैगा तरेट प्राइवेट सर्विस vehicle निपान रिकवरी vehicle निपान रोड रोलर तरागा तरेट 3-wheeler पोट पुनबा सहुंगा हुमद्रागा मंगा 3-wheeler पैसेंजर लाख अमगा लिसिंग हुमफुगा निथुगा सामगा यांखैगा मथोय 3-wheeler पर्सनल लिसिंग अमगा सात्रुका सुबनगी मार्फुगा तरेट तो ट्रक अमा ट्रेलर एग्रीकल्चरल तरा ट्रेलर पर्सनल कुनगो हुमदोइनी हाइरि रिपोर्ट असिगी मतुंग इन मणिपुर गोइना हौजु फावबदा रजिस्टर तौदुना लैरिबा गाड़ी मसिंग लाख मरिगा लिसिंग यांखैगा तरुका सत्रेका कुंथ्रागा निपान असिगी मनुंगदा लाख अमगा लिसिंग तरा मरिगा सामगा मौद्रागा निथुइदि हौखिबा सही तरा असि खक्तदा हेनगलखिबने मरम असिना स्टेट असिदा गाड़ी लैबगी सांग असि तेलबा मतम खरक असिदा का हेना वोंखटपा थेंगनरि हौखिबा कुमजा इंग्लिश सिंगनिगा कुनगा मथुइदगिना कुनगा निथुइगी फाइनेंशियल ईयर असि खक्तदा गाड़ी लिसिंग कुंथ्रागा निपानगा सहुंगा कुंथ्रागा तरु रजिस्टर तौख्रबजो हौखिबा कुमजा इंग्लिश सिंगनिगा कुनदगिना कुनगा मथुइ असिददि कोविड-19 गे अनिसुबा वेव के अकनबा लॉकडाउन लैखिबा मरमना गाड़ी लिसिंग तरागा तरेका चौंगागा यांखैगा तरुक तमक रजिस्टर तौबा थेंगनखि कुमजा इंग्लिश सिंगनिगा तरागा मपनदगिना कुंदा गाड़ी मसिंग लिसिंग कुंथ्रागा तरेका चनिपानगा मौद्रागा निथोय कुमजा इंग्लिश सिंगनिगा तरागा निपानगना तरागा मपनदा लिसिंग कुंथ्रागा निथोयगा सुबनगी यांखैगा निपान कुमजा इंग्लिश सिंगनिगा तरागा तरेतगिना तरागा निपान लिसिंग कुन तरेका सुबनगी तरागा निथोय इंग्लिश सिंगनिगा तरागा तरुकतगिना तरागा तरेता लिसिंग कुनगा तरुका सात्रेका हुमफुगा निपान कुमजा इंग्लिश सिंगनिगा तरागा मंगादगिना तरागा तरुकता लिसिंग कुनगा तरुका समापनगा निफुगा मंगा कुमजा इंग्लिश सिंगनि तरागा मरिदगिना तरागा मंगादना लिसिंग कुनगा मपनगा सामगा तरागा मथोय इंग्लिश सिंगनिगा तरागा हुमदोइदगिना तरागा मरिदा लिसिंग कुनगा निपानगा सहुंगा हुमफुगा तरु कुमजा इंग्लिश सिंगनिगा तरागा निथोइदगिना तरागा हुमदोइदा लिसिंग कुनगा तरुका सनिपानगा मौद्रा अमसुम कुमजा इंग्लिश सिंगनिगा तरागा मथोइदगी तरागा निथोइदना लिसिंग कुनगा हुमदोइगा सनिगा यांखैगा निपान हेंगतपा थेंगनखि हाइनसु पाउसना मखाताना फोंदोरक्ली अतोपा पावमदना अमित शाह उनरुरब तुंगदा त्रिपुरा की चीफ मिनिस्टर रिजाइन तौखरे राज्य सभा एमपी मनिक साना चीफ मिनिस्टर ओइरगनी त्रिपुरा की चीफ मिनिस्टर बिप्लब कुमार देव ngasi न्यू दिल्ली द बीजेपी की नेशनल प्रेसिडेंट जेपी नड्डा अमसुम यूनियन होम मिनिस्टर अमित शाह उनरब तुंगदा चीफ मिनिस्टर की फमदगी रिजाइन तौखरे स्टेट की बीजेपी की प्रेसिडेंट ओने थौपुर पुबदा नतर राज्य सभा की मेंबर्स ओइरिबा डॉक्टर मनिक साहबु स्टेट की अनौब चीफ मिनिस्टर ओइना थौपुनब बीजेपी की सेंट्रल लीडरसिंग याउना ngasi खनखरे एजेंसी दगी फंग पावदुगी मतुंगिनदि बीजेपी की नेशनल प्रेसिडेंट जेपी नड्डा यूनियन इन्वायरमेंट मिनिस्टर भूपेंद्र यादव अमसुम जनरल सेक्रेटरी विनोद तौदेबु सेंट्रल ऑब्जर्वर ओइना हापदुना बीजेपी लेजिस्लेटिव पार्टी की ओइबा मिफम अमा पांगथोकवंदुना अनौबु लुसिंबा सिखनखिबनि हौखिबा फेब्रुवारी थादगी स्टेट असिगी ओइना बीजेपी मनुंगदा लैरिबा उंखटनाबची चाउथोरक्तुना बीजेपी की एमएलए सुदीप रॉय बर्मन अमसुम असिस साना एमएलए ओइबदगी रिजाइन तौबदा नतना पार्टी मेंबरशिप तगिसु तोखिबा लेखरबनि चीफ मिनिस्टर ओइरंबा बिप्लब कुमार देव असि हौखिबा इराय निमितगी न्यू दिल्ली दा थुंगलदुना पार्टी असिगी लुसिंग बसिंग उंगलदुना लाखिबनि
Maangna Chief Minister oidrabasu mathangi sahida pangthokkodoribe State Assembly election asida BJP na amuk hana lenga paiba ngamnabagidama party asigidama angamba thakta honakigani hainasu phongdokhi hairi atopa angako pawamana medical test nupa ni Laothok Luraba Nupi thabak hapnaba khanghankhre mari lenaba exam na qualify oikraba dubu medical test amana mahak nupa ni haina khanglakrabasu matung thabak ki pham mangjakrabi nupi amabu State Police Department da hapnaba thani gi manungda thabak losinanaba Maharashtra government da Bombay High Court na pautak pikre State ki Council Advocate General Asutosh Kumba Koni na court adura case asida minung sigi miyeng ama yengnaba State government ki warep ama lauri amasum nupi edo Police Department da hapnaba leple adubo nan constabulary post ama laigani hana phongdokhi badugi matung hawki sayolda Justice Rebati Mohide Dere amasum Justice Madhab Jamdar gi bench amana order du pass tokibne nupi edu gi qualification sing adu wakhal da thamlaga State Home Department gi additional chief secretary adu da special IG na signa recommendation ama thagat lagani haina Mr. Kumbakoni haiki petitioner nupi edu gi employment gi tama masum benefits sing adu Standards proceeding in Khada recruit Torokiba Maki, Taki, Ate, employee singer Managani and Magana bench to Daiki, High Court bench Duna, State Ki Wapamadu Ya, Creamas Madui Matungina, State Government Amasum Police Department at Habado, Lucian of Tani Matam Picre, Masi Yamna Satina Labor Tiba case Amani, House you power the petitioner Aduda Aranba Matapangamde, Mananupi Amoina Maki, carrier Sataraki Hana bench Aduna, Tawadaiki. Schedule Caste AC category gi makhada Nasik Rural Police Recruitment 2018 gidama se tharakhibi masagi se kungumdoi shurbi nu PM gi wakat adu bench aduna wayanki ma written amasum physically testing qualify ki adu moina ma kona sa thrakwa medical exam amana ma uterus amasum ovary sing yaudi hain utki atopa test amana su ma nupa amasum nupi gi chromosome animak lai utli amasum ma nupa am oigani haibigi mot piki hain spouse na phungdoki Madugi matung nupi eduna high court sakhi maakna anatomy gi oiba manadaba du khanglakidi haina court haiki maak hek pokpadigi hauna nupi ama oina hinglakhi amasum maak educational certificate amasum personal document punamak nupi ama gi mingda register taroki haina maak haiki hoelan pau poksi da phungba maroiba pau khramo mem tamini CPP KT na phurup ama gi matakta ahakpa wareksum lokre Committee on Protection and Preservation of the Historical Site of Kabru and Thangjing Hill Range Simi Pampang Thokre Manipur gi gelho umang lai singi manung da amo oriba ibudau Thangjing gi masai kon oriba Thangjing singsang pareng da hanak da phurup ama gi authority ni haiba mi ekhrana phongdoraki bu wafam singa mari lainana ngasi Committee on Protection and Preservation of the Historical Rights of Kabru and Thangjing Hill Range na sinduna miyam gi mifam ama moirang palaw laikai community hall nungtil Pung ama tarakpadigi pangduktuna tuan warep singi manungda akaknaba singmi phurup amagi masakta akpa warek sim lokre ngasigi mi phamna lokibu warep singi manungda tha sigi mangada KSO Cookie Students Organization henglefna Thangjing singsang na maru oina tampaki lanai mioi natragana lup singna kabada cookie chip singi ayaba lawgadabni natragadi abhabu oiroi haina pauksi singna phongdorakibadu ngasigi mi phamna akan mangona kanem tawi hairi loinana thawong asi saidangba singi right na te haiki Anisubu warep ta KSO henglep na wafam asi thasi gi kun phawb gi manungda la le haina lebak myam na singdu kadabani karigi ma singdurak trabadi madra thulpa apapata khudima KSO henglep na lawgadabani amadi henglep ko ki singna tamna kumlakpada CPP KT gi ayaba lawgadabani pot leiba masum yonbada athingba piba haina sunga sigi myam na warep na khari Ohum subu warep ta KSO henglep na thamkibu wafam asi KSO headquarter na ngasi fawba tumina laisiliba sinadi wafam sida makhoisi yawi haibasi masana tai maram aduna ngasi gi mifamna makhata ba thabak lokhalakpada makhoibusu konsiloidabigi maram laiti haiki mari subu warep na Manipur government na communals to onana basiliba KSO asibu logi ba action lokana ba thasi gi taraga matui da pisin ki bu wakat chedo thasi gi kun phaw da KSO henglepu fakatun action logadabna haki loinana aroi bu warep ta Thangjing ka ba masum environments kanana ba u thari bi singda thingba pi bi singbu government na kudak action lokat kadabani haina su ngasi gi miyam na amato oina warep lawri haidi ngasi gi mifam aduda CPP KT gi convener sapam sa jadumani kabu union gi president Dr. K Hira Kabui Federation of Homi gi core committee gi convener RK Rajendro
Suitan Rahing Ibudau Tangzing Pamnaiba Serap Loisangi Pukrambam Ahal Ibungo PH Mangi Salam Ibo Sowa Serap Loisangi Khadrakpa Tangzing Seba Mandalgi O Binod Kumar Moirang Kendra Farmers Development Cooperative Society O Nilamani Moirang College History Department Gi Head Y Sugindro Salaikan Malup Secretary General Angum Manglim Nganbi Amasum Mam Pils Moirangi Ke Padama Chemical Gi Advisor Y Surjit Tidim JC Gi Kulan Singba Mioishin President Members Ki Hanis Paus Namakatana Fondorakli Atopa Madana ISTB Gi Report Aran Bani Singdorakli Hana Numba AC Gi MLA Oibidanatana Deputy Minister Oiramlaba Congress Ki CWC Member Gekhangam Mangonda Government People Quarter Tadoktuna Sakiba Matamda Shilling Fencing Amasum Swissbox Sing Huranduna Pukre have a palm Tasi Taragani to the ISTB in the Sandoki Buapamadu Aran Amasum Yumpam Yau the Voy Bigimatata Gekangam Gikai Mahananabidama political opponents Karaga Laktunaga Sandoki Bapa Wigini Haina Gekangam Gi Private Secretary Zone Pamina Tadura Postiro Manahidi Sirola Sigi Matungina PWD Gi Building in Division 2 Gi Executive Engineers Contact Obamatamda Mahak Quarter to Gishuo to Mongondale Habagaloina video coverage down of the Mongondagi Ayaba Pinava Herakibalati Hana Fondorakli Executive Engineer Asigi Matungina Miss Grand Singaduna quarter adu Ayaba Yauduna Tongi so Tugairagana Tragana get Kansinduna Sanglaga Makoi Masamagna Huran Wiki Tabak Singadu Satarabamatuna video Nambu Ramgani Hina Fondorakli Hadi Maramasina Gakangamna Tadokraba quarter adu Lunchilaba Matunga Masum quarter adugi Makatangba Getsu Manung Lomdagi Lunchin Bagaloina Awang Tangba Men Getsu Election Result Laothok Numit Humnigi Matung Mars Taragom de so loan to the Tambadigi take the Kaidana like Kibini Hanis of Cyril Lasina to Sengdorakli Gate ki Son E. Asida Shinabagaloina Numituda Lunchilaba Gate ki photo proof Kidama Tarikaloina no speak Yadi Cyril Lasina Makatana Haibada ISTB na pao si Gekangam na quarter adu mari na authority the cushion the crab Hani ki Matunda Fongdora Panamasi Matanga Samam na Pokali Hari ISTB Gumba Miao na Masakangla News in Lamana verify Taudana Siguma Pao Fong Lakpamasum social media the Sandurak Libesi Label TV ni Haraduna Asiguma verify Taudabamasum Arana Pao Sung Matunda Sandopi no Hanesu Fongdorakli Hari Atopa Pao Madana Irang Thong Semzin Madatama Sanki Gadari Leptana Surakpa Nong Maram Oraduna Turelgi, my one Kalakpaga Loina ECL, Kalakpadigi Tasiki Taragan took in Numijung Mamatuna Turel Konung, Lupsin Graba Irang Tongbu, Mauk Sagumna, Gari Lantok Lansin Tauba Yananaba, Siemada, Tamarum Sanki Gadari, Wapamasi Tongasigi Pibam Yangshiluba All Manipur Road Transport Drivers and Motor Workers Unions ki General Secretary Maimum Anil Maitin Lusimba Timamana Yangshin Basaluba Unarakiba NSIDCL gi Project Manager na Fondorakiba Swadi Auto Papa Madan Airport Drug Case ki YL Fail Oigadorabra Court na Warren issue Toraba with a witness ani Lau Yadre Court na witness Masin Hangbagi Tabak Numit Humfugama Kanaraga Sataduna Lady Handak so amok hana miyam gi lengak paira ba BJP na lusing liba na walengak na Manipur gi illegal drugs marufong na muthat kani habi gi pandam da war on drug 2.0 gi khongjang he na kana sangchil lingi serakta leba watho oi khiba dungai kumja english ngani gi taraga humdai gi January taraga mathoida Kolkata digi dekan cargo na pushla khiba cartoon box taret pik thanba illegal drugs numitu gi numidang wairam atamduda Impal West District Police ta leramba Special Intelligence Units SIU Inspector K. Ranjana Lusimuti Mamana Fagat Kibadigi, Taudu Sigi, case CBI the Sinarag Investigating Agency Sina Court Tagalakpa, Sar Sita Yumpamoidana Sataragli Boyel Gitabak Pale, Oigada Rabra Habigu Tulakle, Central Bureau of Investigation, Kolkatana, Taudu Sigi Matanda, Register Tauduna Lakotkiba case, Sar Sit Tagalaktuna, Oripok Seraport Complex the Lariba, Special Judge and the NPS. Fast track court Manipura, Masigi Whale, Satarabus Housing Tasiki Taraganati forward upon the case, Sigi prosecution witnessing Manundigi, Subnatagi prosecution witness, PW number 76 Power, Katangi statement recording Tobungamli. Numidasi Pawina, Larakiba case, Sigi Whale, proceeding the case, Sigi Sars frame Tauduna quarter Tagalakiba, CBI Gimeki court, Masin Hangana Bagidama.
Step laukiba prosecution witness anina court asida hanjin laktabagi mayokta court ki maikedi makoi anida variables warrant of arrest ki notice piraba Fawda court asida lao haiba yadre hari paw sigi matungina court masin hangduna statement recording tawnabi damak laknanaba CBI na step lawda lao yadabadagi court ki maikedi warrant notice issue tawraba fawda lao yadriba witness sing aduna prosecution witness number 55 oiriba Bishal Handa Apopalekidraba Bed Prakash Handa Ramesh Nagar New Delhi amasung prosecution witness number 92 Dharam Prakash Apokpa RC Gupta kawi Uttar Pradesh ki Ghaziabad district gi haidi PW anisina court warrant issue tawraba fawbada lau yadana leraklingi gi serasida makhui ani gi manungda amanadi thani gi matungda court laksaragi habi wafam ai bestirol oina piraktuna khangalakhiba laire so haidi case asigi oyel gi matungina sarukta CBI na file tawrakiba charge sheet yawa prosecution witness singi masin hangduna makoi gi statement lawba mas makoi da accusing gi counsel na cross examination tawbigi ahanma thabak sa tharaklingai da haidiba prosecution witness singi manungdagi kharana makoi gi mathakta court na warrant issue tawraba fawbada lau haibi yadabadagi thawdok tholakpada natana case asigi ikon konana masin hangkiba prosecution witness adugi number na 76 ni hain spouse na makatana phongdorakli Atopa pauna fazana kiraga sinbalda kwa matab ama umdrabadi kieba mapung fadabu oina launare kwa saramdaba ningol kya yumbu palabadi kwa sadaba yadabagi sanabi malakli fazana kiraga sinbalda kwa matab ama umdrabadi kieba mapung fadabu oina launarakli haina Collisions Against Drug and Alcohols Kadamas Ningol Club Hairok Punna Sinduna Hairok Part 2 Meleka Community Hall Pangtukiba Nishana Kunai the Pibu Setting Amasum Masibu Ting with the Miam Gitaudang Hive Hiramda Satarakiba Toramamagi Manungsana Ningol Club President Shopia Kundongum Fundok Rehana Kadagi Secretary Information and Publicity Kundumum Anandana Tadurok Pastirul Amana Fundurakli Atopa Madana Nupi Masama Punduna Tamlagamia Mamang the Ikai Pikre Megliagi Zawai the Leva Kaitela the port Yeblami Habigi Marala say Kungom the Katangai Vinupi Masama Bukaitela Dudaleva Yosayama the Punduna Mia Mamanga Tamlaga Ikai Pikre Amoram the Sai no Rivinupi Masama Bumia Mamanga Punduna Tamkibagi Tawonga to the scenery Vising Fagatuna Wang Pong Satava Horagani Haina Police Kimikari Fundurakli Amaramda Women's Writers Activists Singna Tawonga to Akan Mamona Yaning the Fundokibaga Loinana Asum Aranti Doctana Nupi Masama Bumia Mamanga Punduna Tamlaga Ikai Piba Habisi Logi Matung Niadi Maramadana Taudoshi the Maru in the scenery Vising Matamari never sing action up at the Vane Nupi Bumia Mamanga Ikai Piba Habisi Nupigi right Mangan Bagamane Hanis Pundoki Makasa Tarapoina Naharolgi Todang Poma Pokra Mamna Tamzagi, Say Kragi Matunda, Alien Miuevaga Yamna Nakshin Narakpayai, former NASA scientist. Say Kragi Matunda, Alien Miuevaga Yamna Nakshin Narakpayai, and a former NASA ship scientist Zim Grina, BBC the Handak the Fondokre. Former ship scientist Asina Makatana Hakibada, Pitribigi Wang, but the Ziba Parmissing Leramba Yabigi Tatsabele. US Space Agency da Sahi Nifurom Thabak Tawraga Lakhiba scientist asina magna hinglinge matamda alien asi puthokpa ngamgani haibagi thajabadu phongdoki masigidamak magna angamba thakta honari aikoina lairiba galaxy asi wangbada aikoina ngasi thawan misa khaina khangnariba planet kya amalai hairiba planet sing asigi manungna aikoina numitegi mangalama sum ising lairiba sigumna prithvi gumba planet sing lerambaya Madu Mahi Oina, Pamzin Bamong, Natragana, Manil Oiba Mong, the soup Oibie. Machina Kogi P3 BSC Wang, but the Zibapan Leramba Yabigi, Pibam Yana lady. Zibapan Basing Leramba, Pibam Sing Labor Planet Kia, Ikoina Tingnare. Ikogi Matangi Asoba, Telescope Asina, Planet Singadugi, Atmosphere Singadu, Manabra, Hybidigi Matanga Tizilagani. Aikoina Tingnari, Atmosphere Siga, Planet Singa, Atmosphere Singaduga, Manabra, Hybidu, compare to Gani. Adugumba planet Singadugi, Atmosphere do Ikogi Galaxy, see the lady of planet Venus, Mars, Natragana, P3 BSC, Manabra, Hybisu Tizilagani, Masi, Mangrom, the Sanction Bigi, Asobo Kongtang, Amani, Hanis Paux, Nafundorakli. Makasa Tarapo Pona Pampoxi, the Pongwa Tentapa containing Tangamam, Tamzarange, Tadigi Purakpalevak, Hanboina, Pambi Khanghankhre, Apollo mission Singda, Astronaut Singna, Tadigi Purakibale boxing, the scientist in Hanboina Pambi Khanghankhre Hadi, Tadigi Purakpalevak the Pambi, Matwan, Songkalakpadu, United States University of Florida, researchers in Oli, Lunar
Regolith kauba thagi lewasi Prithribi lebak the yamna kene. Masida pambi thaba matamna karamamon oida I haivido researcher singna study tauki. Masi tungda space mission singda tha leimaida sinja amasum oxygen puthokna bigi maikeida marueba khongthang amani haina thajari. Researcher singna sathariba study asi US ki space agency NASA na tha leimaida amukhana mi ate mission program satharingai talaktani. Aiter mission space the pambi kam dauna thakani haibigi matang de hena ningthi na khangma mathoktai tung de hena thapi space mission gi dama aikhoina thale mai si launch tawna bigi mafam oina sijinrakpa yai maramaduna thadagi purak leibak ta pambi thaba haibisi art thoi haina study gi author singi marakta ama oiriba borfall na haki researcher singna sangeng tawna bigi dama phangliba thagi leba si gram taragni thu natragana Sams Krakatani, Masitha Lemaida Takiba Apollo 11, 12, Amasum 17 Suba Mission da Komlaki Heidi Hanasu Paus Namakatana Fondorakli Amaromdana NSN IMG Lusingba Lungalang Laikidre NSN IMG Makok Tumbu Lusingba AK Lungalang Thasiki Taragom the Ginumidang Dimapur the Laikidre English Singamapan Humfugani to the Naga National Council Yorokiba Lungalang na maake aroiba miko power NSN IMG collective leadership ki member oirami mak matam kharagi mamang dagi masagi anaba madagi Dimapur da leiba Eden hospital pukhatuna laikana khibani AK Lungalang English ngam samapan kuntra Nagaland gi parent district ki manungsanba bendio khul do pokhi ma English ngam samapan maudraga mari da NSN IMG tatar member of parliaments oina khanki edu English ngam samapan maudraga tareta kilonser Cabinet Minister Oki, English Anida, NSN, IMG Quaidiki Wangbo Bodi Yama Oidiba, Steering Committee, Yauki Madugimatu, English in Nigatarago, the collective leadership member Erki, NSN, IM Amasum India government ka Satariva Santiki Warisana by Ayamba the Mahana Sargaki, Mana Laki the NSN, IMG, Sinduna, Dimapurgi, Kem, Hebronda, State Funerals on Pantoki, Mipa Mother NSN, IMG Chairman. Q to Coamasum General Secretary Tungalens Muibana Tamoy Sona Nungaiva Pongo Kivaga Luna Man Laki the Vasi Naga Singoin Asoba Mangzaba Amani Habawapam Sing Fondoki Hines Pauks and Mahatana Fondorakli to Hausico in the Dimian Pauks Matanga Lucian Jerage, Patoxa Gibisoki Blanki Yaros Mamma Pigin Matamatan Gana updates in Visa again. Thank you.